Ngaran nungdan phongkhiba panagi pausi edagi maroiba pau khara khangatsuraga miyamda khudo tamjage Kuki MP na pung 12 ki sadang laukthokre instead amari Center Frost ki apamba kanguna Kuki jogi miyoi manga khulai ko kona fakhiba thong yaningda phongdoktuna Kuki MP Manipur Kimna Kuki Zona namna khundaba mafam singda haying July 10 da pung 12 ki total sadang laukthokre Kimna thadoropa chero amada Kuki jo singa yamna legitimate oiba legislator yauna union territory ama demand tawbagi dama state government na Kuki zo miyam ki mathakta miyot minay kaya chatharakli ba asida Kuki zo miyam na ama to oina thengna minarasi hana su phongdorakli DMU ki mahairoi si khuthang sarai hembagi khongjang sangsingkhre dana manjur university ki BC register non teaching staff sing haptaba amadi sai taruk suraba university ase hauji fawa ningthi jena mathau tawde hadin university asida undergraduate postgraduate amadi PhD tawriba mairoi singna khuthang sarai hembagi khongjang sangsingkhre University asigi student union na thamoi barom thangbada leiba keta chathakiba khuthang sarai hembagi khongjang aduda we want full time BC register and controller register na university bu muthanaba hona biganu UG amadi PG hadoktuna leiriba exam haidou asawa sangkhara gi nungainaba university charai biganu Thikagi dama university charai biganu habana singba wai sing thaba pleka kya su sijinake khongjang asiga mai lenen DMU University Student Union ge President Irom Demosana University asige regular BC register amadi controller singba hapio hana hanjin mai lenaba singa unuduna taksimba leirambana thabak to onthoktuna leire masigi mathakta UG gi oina CUAT thaba matungda registration haunare adubo University asigi oina exam tawdaba amade marks matam jana pidabana maram oiraga mairoi sing kokta khulhamnare housing mairoi sing asi makhatana mahitamba phangkhigadra hainasu samamnaba phaungnare haina pendaba phongdoki Khoisaonaraba Inmate singna SDO sombongda thomjingkhrai asigumba phibam sida hingadaba gi saru Kuki singna hatkhrabasu lanjel laktana leirambana henna phei Inmate Khoisaonaraba Inmate singna subdivisional officer SDO sombonggi office thomjingkhrai phabam thokpa sing matam chana phanglaktawadagi sajiwa prefabricated home amadi sombong temporary home da changjapham lawni leiriba Inmate singna SDO sombonggi office thomjilakpa aduda saru yakhibi sombong Guatabali dagi lanjel laktuna sombong temporary home da leiriba Inmate thoksom ijalna phongdokhibada chahi asigi haukiba me thadagi haugina lekangna lanjel nareba angangsinggi damak piramba boarding gi sampham account da changdana leire masidana tan Inmate singi dama ensangna pilaina bagi damak nongmoda Inmate amada lupa marfuga manga piramba adu lupa 50 da hantharaktuna leire hariba singa sisu matam chana phangdabadagi awaba kya mayuknani haike mahangna makha taraduna hai asiguma lenga ki mateng kaya asim matam chana phanglaktavana icha isu semnaba honariba Inmate singda saungna awaba mayukna halei lenga yaungna mari leinaba singna su nongmoda oirabasu laktuna Inmate singa thengnariba khudongchadaba phibam asi yengsembiu asigumba phibam asida hingadabagi saru Kuki singna hatkhrabasu lanjel laktana leirambana phei lanjel nariba singa sina khangba ngamagi pangkhai lalakpadagi thoaningdaba thodok kya tholakpa yai amramda SDO songbong khoirakpa lenene phongdokhibada Inmate singi phamam thokpa khudongchaba singa si authority ki maigedigi awat apa khara mayuknabana matam chana pithokpa ngamdabani amadi hana piramba senpham gi changdagi handal agriba amadi angang singi boarding gi senpham pithoktriba sisu authority ki maikaida khudongchadaba khara leibadagini adubu DC yaungna mari leinaba singi pau phongnare Inmate singi phamam thokpa khudongchaba singa si matam chana phanganaba athubada hotnaragani haiki Maitei sing SC list chanaba changsiliba khongjang sokatpinaba Rahul Gandhi na daksingkhrai India Constitution na piriba criteria ama pumphana yaujaraba Maitei sing scheduled draft list chanaba changsiliba khongjang asida sokatpinaba loina drakadari parliament famsingda supothokna khanabinaba Maitei Tribe Union MMTU na opposition gi ruchingba Rahul Gandhi da memorandum pidina daksingkhrai hairi lobasina thadorapa chero amada Congress luchingba amadi opposition leader Rahul Gandhi gi nomagi oiba Manipur khongjata langlamba aduba MMTU na taramna opaga loina memorandum adu pisingkhibani point taru yawba memorandum adu lupasi gi secretary Motum Churamani na khoyek pidina pisingkhi memorandum adu da pankhiba maru oiba famsingde India gi apunba misingi changda 0.3 khakta oiba purwasi kanglu kayaga loina pikraba chinglaipa asida khundaminare
Census report ki matungina 1881 da maite masing asi Manipur ki apunba misingi chada 59.16 oirami adubu 2011 da di chada 43.82 da hantarakhi kai situation na pibar safeguard amata yaugna maite forwase tapaki lam chada 10 khaktama oiba chingleifa asida tonga ba kaung kaya amadi lining manadaba miyoy kaya amaga lonina khundaminari pikhraba mafam asida tonga ba kaung kaya amana khundarakwa lonina mitop singi machine asuma khalakpana maitegi furupta yamna sauna singnaba ama mayuknari memordam aduda makha taraduna manipurda indiana tingkraba matung atopa kalu kaya amana schedule draft list changkhraga maite purwasi bana general category manung chalanke masiga irodina chap manaba mafam amada laiminariba kalup singi marakta tongamba tha amada thamlambana ngachide pikhraba maite purup asi yamna nungna ningai oiba phibam amada laire maram aduna india ka situation na piriba criteria mapumphana yauzaraba maite purup asi bo article 342(1) gi matung ina SD lista sananaba sangsileba khongjang asibu saugapiu lonina lakadariba parame mifamsingda su puthokuna khanabiu haiba wafamsing thamke memordam asibu pisinaba hotnabada mateng pangkiba MPCC gi maroiba thaumi khudima pusu lubasi gi maikedi gi thagaba phongdorakli mamang tha jun gi chaijal kugama thoida su nauna khalaba inar amadi outer manipur parliamentary gi MP ani da su mathata pankriba wafamsing asi sugaina masa khaina idna memordam adu pisingkrabani hakthengna unudan wari sanaba matamda inar manipur parliamentary MP angumja bimo akoi jamna su maiten SD lista chanaba sangsileba khongjang sing sawakani amadi topom tobo khudima angamba thakta hotnagani hanasu phongdorakki hairi board member amadi chairman khangandana sub committee semba yaroi Manipur State Express Cooperative Housing Society Limited asigi leiriba board of director amadi chairman da khangalamba tawdana konthojam besesor maitei kauba primary member amana mifam ama kauraga sub committee ama semnaba hotnariba asi constitution gi wangbadani masida miyamna thajabigano haina society asigi chairman Mega Chandrana phongdorakli Chairman asigi thamoi banda leiba mayumda ngasi pangthokiba paugi mifam amada ofam asi phongdol aduna mahaknai board of director amadi chairman hauji primary member singi oiba mifam kauba leite punama society asigi bylaw pullaga chakadabani aduga board member sina taba chairman su oidaba mioina primary member singi mifam kauba sub committee semba yaroi mifam kauba committee semba haibase board khakta power leibani aduga society asina loan pigani haina loan form thaba thabak lawgani haina tawbasu tare adubu punama chairman gi ayaba yaudaba yaroi mashi miyamna chaksembiu amadi achumba thidokpiu lonina society gi mixer thina ba hotnaramba singi mathaktasu legal action sodina lawragani hariba society asina manipur laingangna current ohelaga lisingama samapa marfuga mari dagi marfu mangada sungdo amadi LIC dagi loan lawraga loni singna loan singbidaktaba amadi simple interest pabo pibidabadagi sentha amata lawba yadana leiri society IC fund su zero da leiri bani aduga National Cooperative Housing Foundation of India da register tawba adusu renewal tawramdabana samnadabna leirami adusu nauna affiliate tawnaba sahi kya audit tawduna namduna leirambadagi audit amu hana tawhanduna board members sing amadi thawai yawba members singna sel khaina duna lising aniga sumna kungo homdoida Rebuy tawnaba miyamgidamak sakhon thorangi thabak thorom kya pangthoknaba kana honare hana su phongdokhi